ꯑꯉꯥꯡꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯁꯦꯡꯗꯣꯛꯏꯕꯒꯤ ꯃꯔꯝꯁꯦ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯩ ꯃꯤꯡ ꯑꯝꯕꯤꯀꯥ ꯂꯩꯇꯥꯟꯊꯦꯝ ꯂꯩꯐꯝꯅ ꯃꯅꯤꯡꯀꯥꯏ ꯈꯣꯏꯖꯨꯃꯥꯜ ꯕꯤꯁꯅꯨꯄꯨꯔꯗꯒꯤ꯫ ꯑꯩ ꯃꯤꯡꯅ ꯋꯥꯍꯦꯡꯕꯝ ꯆꯤꯟꯖꯟ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯃꯍꯥꯕꯂꯤ ꯃꯃꯥꯡꯗꯩꯅꯦ꯫ ꯏꯄꯥ ꯃꯤꯡꯅ ꯁꯟꯖꯤꯔ, ꯏꯃꯥ ꯃꯤꯡꯅ ꯖꯤꯇꯥꯔꯥꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯀꯖꯥ ꯇꯛꯄꯒꯤ ꯚꯥꯏꯔꯦꯜ ꯆꯠꯆꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯟꯅꯣꯟꯅ ꯁꯣꯏꯈ꯭ꯔꯦꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯁꯨ ꯇꯧꯖꯔꯔꯣꯏ, ꯑꯍꯦꯟꯕ ꯅꯤꯁꯥ ꯀꯩꯁꯨ ꯆꯥꯖꯔꯔꯣꯏ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯉꯥꯡꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯁꯦꯡꯗꯣꯛꯏꯕꯒꯤ ꯃꯔꯝꯁꯦ ꯈꯪꯕꯤꯔꯝꯃꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯏꯕꯁꯤ ꯃꯈꯣꯏꯁꯦ ꯅꯤꯁꯥ ꯆꯥꯕꯒꯤꯗꯃꯛꯇ ꯉꯥꯎꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯏꯕ ꯆꯍꯤꯒꯤ ꯅꯧꯔꯤꯕ ꯃꯈꯣꯏꯗ ꯀꯔꯝꯕ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯤꯁꯥ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ? ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯇꯝꯃꯛꯑꯒ ꯂꯧꯅꯔꯛꯄꯅꯤ꯫ ꯌꯥꯔꯤꯃꯈꯩꯗꯤ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ, ꯅꯤꯁꯥ ꯈꯪꯗꯦ ꯄꯣꯠꯂꯝ ꯈꯪꯗꯦ ꯑꯃꯠꯇ ꯎꯍꯟꯕꯤꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠꯇ ꯎꯍꯜꯂꯒꯗꯤ ꯃꯈꯣꯏꯅ ꯃꯇꯧ ꯇꯝꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯇꯩꯕ ꯂꯩꯈꯣꯝꯒꯨꯝꯕꯅꯤ, ꯁꯦꯝꯅꯤꯡꯕ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯧꯔꯒ ꯃꯁꯤꯅ ꯃꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ? ꯑꯐ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯇꯝꯅꯤꯡꯕ, ꯑꯐꯕꯇ ꯈꯟꯕ, ꯅꯨꯡꯉꯥꯏꯔꯝꯒꯗꯕꯗ ꯃꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯔꯤꯕ, ꯑꯐꯕꯇ ꯈꯟꯕ, ꯃꯈꯣꯏꯗ ꯑꯗꯨꯒꯤ ꯈꯟꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯇꯧ ꯇꯝꯃꯒ ꯅꯤꯁꯥ ꯆꯥꯔꯛꯄ, ꯉꯥꯎꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯃꯥꯖ ꯑꯁꯤꯗ ꯃꯥꯡꯖꯅꯤꯡꯉꯥꯏꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯪꯗꯦ, ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯈꯪꯗꯦ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯉꯥꯡ ꯃꯃꯥꯡꯗꯁꯨ ꯃꯃꯥ ꯃꯄꯥ ꯈꯪꯗꯦ, ꯃꯆꯤꯟ ꯃꯅꯥꯎ ꯈꯪꯗꯦ ꯉꯥꯡꯅꯕ ꯁꯥꯟꯅꯕ, ꯃꯆꯤꯟ ꯃꯈꯥ ꯊꯤꯕ, ꯐꯨꯅ ꯆꯩꯅꯕ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯃꯤꯃꯥꯡꯗ ꯇꯧꯔꯣꯏꯗꯕꯅꯤ, ꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯗ ꯎꯍꯟꯈ꯭ꯔꯒꯗꯤ ꯃꯗꯨ ꯂꯝꯗꯝꯅꯒꯅꯤ꯫ ꯑꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯔꯛꯑꯣꯏ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯛꯀꯅꯤ꯫ ꯈꯪꯁꯤꯟꯅꯔꯛꯑꯣꯏ, ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯃꯁꯨ ꯃꯃꯥꯟꯅꯕꯤ ꯈꯪꯗꯦ, ꯃꯊꯛ ꯊꯣꯡꯕꯗ ꯈꯪꯗꯦ ꯇꯧꯔꯛꯀꯅꯤ, ꯃꯇꯧ ꯇꯝꯃꯛꯀꯅꯤ, ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯪꯗꯦ꯫ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯠꯂꯛꯑꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥ ꯊꯦꯡꯅꯔꯕꯅꯤꯅ ꯑꯐꯕ ꯈꯪꯗꯦ ꯐꯠꯇꯕ ꯈꯪꯗꯦ ꯃꯇꯧ ꯇꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯃꯆꯥꯁꯤꯡꯕꯨ ꯐ꯭ꯔꯤ ꯊꯥꯔꯒ ꯊꯝꯕꯤꯒꯅꯨ꯫ ꯊꯕꯛ ꯇꯧꯔꯤꯕꯅꯤ, ꯑꯗꯨ ꯇꯧꯔꯤꯕꯅꯤ, ꯄꯩꯁా ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ, ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯄꯩꯁా ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯝꯗꯥꯏ ꯑꯣꯏꯔꯒꯁꯨ ꯁꯪꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ꯫ ꯐꯠꯇꯕꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯔꯒ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯂꯣꯏꯅ ꯂꯧꯒꯅꯤ, ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ, ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯥꯎꯁꯤꯟꯅꯕ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯅꯤ꯫